Thasigi tang kuntra mathoida security forces singna thiba humbagi thabak chathabada Imphal East District ki Irilbung Police Station na konba langdum nungjinggi mafamdagi yamnaba khutsu kholai sing phagatpa ngamkhre khutsu kholai sing adudi magazine yauna local made .32 pistol ama 12 bore SBBL nongmai ama rifle ama number 36 hand grenade ani caliber makhal kayagi ammunition round jam kuntra manga lathot shell ani pompey shell mari magazine makhal kayagi masing taruk detonator masing ahum 7.62 mm ki charger clip mari tube launcher ama amadi baofang wireless radio set ani phakre haina police ki cherol amana fongdorakli Adugi sumatakta thasigi tang kuntra mathoida security forces singna Kakching district ki Yanglam police station na konba wabagai nate khong turen maidagi khutsu khulai kaya amasu fagat kharaba khutsu khulai sing adudi M16 rifle ama SLR rifle ama single barrel bolt action rifle ani 7.65 mm pistol ama grenade tara detonator mari arm ring ani kg ahumuki IED ama lathot live round ama explosive cell ama 51 mm mortar bomb ama tear smoke shell taruk stun shell ama live round ammunition masing humdramatoi 12 bore live cartridges tarataret fired cartridges jama manga tube launching 1A masing taret empty magazine masing manga handset ani charger ani amadi drone gi part sing konana quadcopter drone masing ama haribasing asi pagat khre haina police ki cherol amana khanghalakli All India Students Federation Manipur State Council Mahiroi Lupki Maikaidagi Lamdam Asida Khunda Minariba Furup Khudingmakki Mafamda Anoba Chahina Lakpada Yaifa Paujel Pirakli Lup Asigi Joint Secretary Laishema Maitaina Thadorak Cherol Amagi Matungina Anoba Chahina Lakpada Tangdu Leitana Manaba Khunai Amadi Khunda Minariba Furup Masenge Marakta Lairiba Nusi Chanabagi Mari Hena Jet Sinduna Apunbagi Thauna Hanba Leitana Sintha Punna Pangthok Minasi Haina Khunda Minariba Furup Masen Ichin Inau Singi Mafamda Yaifa Paujel Pirakli